HOUKHIBA NUMIT KHARANI ASIDA KRYGYZSTAN da migrant SHING MATHAKTA CHATHARAKLIBA HINGSAGI THOUDOK SHINGNA MAPHAM ADUDA medical Tamba Manipur gi Maheiroi Marifutara Mangak India gi da Tekta Kaidana Thoraknabagi Apamba Phongdorakli Hiram asigi matangda India Today any da Phongdokpa pau mana hai Kyrgyzstan ki tongan ba mafam da leiba medical college sing da Manipur da gi Maheiroi Marifutara Manga medical tamdi HOUKHIBA NUMIT KHARANI ASIDA Kyrgyzstan gi miyamna Pakistan Bangladesh Egypt India amadi atei leibak singdagi lakpa miyoi singgi mathakta HINGSAGI oiba thawong kaya chatharakpana maram oiraga Manipur dagi mafam aduda medical tamliba Maheiroi Marifutara manga rom safadre hairi Kyrgyzstan gi miyamna chatharakliba HINGSAGI thawong sing adu migrant singgi masing kahina yamkhalakpadagi thorakpani ahanbada thodok adu HOUKHIBA tang 16 da atopa leibak singdagi medical tamba lakpa Maheiroi amadi local resident ani gi marakta hostel amadagi hawrakhibani Maduga iroinana HINGSAGI thawong sing makhatana chawthorakpani hairi Oirakliba fibam asiga mari lainana Sonia Nepram Kobi amana social media gi platform ama oiriba X ta thagalakpa post amana hai Kyrgyzstan gi tongan ba medical college singda mahai tamliba Manipur Marifutara manga awawa fibam amada leire Kyrgyzstan gi miyamna migrant sing gi mathakta chatharakliba HINGSAGI thawong sing asi asum chawthorakpa maramna Maheiroi sing asigi punsi tambangamdaba fibam ama mayoknare Maram aduna makhoi sing asi athuba de India da puthokpiu haina post aduna makha tarakli Amarom da Kyrgyzstan da thokliba irang asina maram oiraga India gi external affairs ki union minister S Jaishankar na mafam aduda lairiba Indian sing makhoi na lairiba yum natraga hostel na jingba singdagi mapan thoktana wa khangan kiba laire Marak sida Kyrgyzstan da laiba Indian consulate na mafam aduda lairiba India gi Maheiroi singa khudong jada wa fibam ama hek mayok narakpada embassy da paw phauraknaba khangan kre Kyrgyz government ki maikaidagi HINGSAGI thawong sing lakshindana fibam phagatakte haina phongdokhibaga iroinana miyam kahina punba mafam singda riot police na ngak senbagi thabak chathari haina claim tawba leikrabani panba yabadi Kyrgyzstan da medical tamliba India gi Maheiroi masing asi lising 15 rom shuramba yai hairi